ꯃꯐꯝꯁꯤꯗ ꯄꯨꯔꯛꯏꯁꯦ ꯀꯔꯤ ꯃꯔꯝꯒꯤꯔ? ꯃꯔꯝꯗꯣ ꯃꯤꯀꯨꯞ ꯈꯔꯒꯤ ꯃꯇꯨꯡꯗ ꯁꯣꯏꯗꯅ ꯈꯪꯒꯅꯤ. ꯌꯧꯒꯗꯕ ꯈꯤꯇꯪ ꯉꯥꯏꯔꯦ. ꯆꯠꯁꯤ. ꯅꯣꯏ ꯑꯩꯒ ꯋꯥꯔꯤ ꯁꯥꯟꯅꯕꯒꯤ ꯍꯤꯔꯝꯗ ꯃꯔꯤ ꯂꯩꯅꯗꯕ꯭ꯔꯥꯅ ꯈꯜꯂꯦ. ꯂꯩ. ꯅꯪꯒ ꯋꯥꯔꯤ ꯁꯥꯟꯅꯕꯒꯤ ꯃꯊꯧ ꯌꯥꯝ ꯂꯩ. ꯑꯗꯨꯗꯤ ꯃꯔꯝꯗꯣ ꯑꯩꯉꯣꯟꯗ ꯈꯪꯍꯜꯂꯣ. ꯃꯔꯥꯏꯕꯛ ꯊꯤꯔꯤꯕꯤ ꯆꯟꯆꯟ, ꯑꯩꯒꯤ ꯏꯆꯜꯅꯦ. ꯑꯣ, ꯆꯟꯆꯟ. ꯑꯩ ꯈꯪꯉꯦ. ꯅꯈꯣꯏꯒꯤ ꯊꯧꯟꯁꯤꯟꯗꯒꯤ ꯑꯩꯒꯤ ꯏꯆꯟꯗꯣ ꯅꯈꯣꯏꯅ ꯃꯐꯝ ꯈꯪꯍꯟꯗꯅ ꯃꯥꯡꯍꯟꯈꯤꯕ ꯅꯠꯇ꯭ꯔꯥ? ꯇꯥꯃꯣ. ꯍꯥꯏꯌꯣ. ꯑꯩꯒꯤ ꯏꯆꯜ ꯃꯐꯝ ꯀꯗꯥꯏꯗ ꯂꯣꯠꯁꯤꯟꯗꯨꯅ ꯊꯝꯃꯦ? ꯍꯥꯏꯌꯣ. ꯑꯩꯒꯤ ꯏꯆꯜ ꯃꯐꯝ ꯀꯗꯥꯏꯗ ꯂꯣꯠꯁꯤꯟꯗꯨꯅ ꯊꯝꯃꯦ? ꯇꯥꯃꯣ, ꯅꯅꯥꯎꯕꯨ ꯊꯥꯖꯕꯤꯌꯨ. ꯆꯟꯆꯟ ꯃꯥꯡꯈ꯭ꯔꯦ ꯍꯥꯏꯕꯁꯦ ꯅꯅꯥꯎꯗꯤ ꯀꯔꯤꯝꯇ ꯈꯪꯗꯕ ꯑꯁꯦꯡꯕꯅꯤ. ꯍꯣꯏ. ꯃꯤꯀꯨꯞꯁꯤ ꯌꯧꯔꯛ ꯐꯥꯎꯕꯗ ꯅꯪ ꯑꯩꯉꯣꯟꯗ ꯃꯤꯅꯝꯒꯤ ꯈꯟꯒꯅꯨ. ꯅꯪꯒꯤ ꯑꯐꯕ ꯀꯩꯁꯨ ꯑꯣꯏꯔꯣꯏ. ꯍꯥꯏꯌꯣ. ꯆꯟꯆꯟ ꯀꯗꯥꯏ ꯊꯝꯃꯦ? ꯆꯟꯆꯟ ꯀꯗꯥꯏ ꯊꯝꯃꯦ? ꯇꯥꯃꯣ, ꯂꯝꯗꯝꯁꯤꯕꯨ ꯀꯣꯜꯂꯤꯕ ꯏꯁꯣꯔ ꯃꯥꯕꯨ ꯄꯜꯂꯒ ꯅꯅꯥꯎꯕ ꯁꯛꯆꯔꯤ. ꯑꯩ ꯆꯟꯆꯟꯕꯨ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤꯖꯕ ꯃꯤꯁꯛꯅꯤ. ꯑꯗꯨꯃꯛꯅ ꯃꯥꯒꯤ ꯑꯦꯡꯒꯦꯖꯇꯣ ꯑꯩ ꯍꯔꯥꯎꯅ ꯌꯥꯖꯈꯤꯕꯅꯤ. ꯑꯗꯨꯕꯨ ꯆꯟꯆꯟꯒꯤ ꯋꯥꯈꯜꯗ ꯄꯨꯟꯁꯤꯒꯤ ꯃꯌꯨꯝ ꯄꯥꯜꯂꯔꯣꯏ ꯍꯥꯏꯅ ꯑꯆꯦꯠꯄ ꯐꯤꯔꯦꯞ ꯑꯃ ꯂꯩꯔꯝꯕꯗꯒꯤ ꯑꯩꯁꯨ ꯃꯥꯒꯤ ꯐꯤꯔꯦꯞꯇꯨꯕꯨ ꯀꯥꯏꯍꯟꯅꯤꯡꯗꯕꯗꯒꯤ ꯅꯤꯡꯉꯝꯗꯅ ꯍꯜꯂꯛꯀꯦ. ꯅꯨꯃꯤꯠꯇꯨꯗꯒꯤ ꯑꯩ ꯆꯟꯆꯟꯕꯨ ꯑꯃꯨꯛ ꯍꯟꯅ ꯎꯅꯈꯤꯗ꯭ꯔꯦ ꯇꯥꯃꯣ. ꯅꯪ ꯑꯩꯕꯨ ꯋꯥꯔꯧꯒꯅꯨꯀꯣ. ꯏꯆꯟꯒꯤ ꯃꯩꯆꯥꯛꯅ ꯉꯥꯎꯈꯤꯕꯅ ꯑꯩ ꯅꯪꯕꯨꯁꯨ ꯂꯥꯟꯅ ꯂꯧꯔꯨꯔꯦ. ꯇꯥꯃꯣ, ꯆꯟꯆꯟ ꯊꯤꯕꯗ ꯅꯅꯥꯎꯁꯨ ꯃꯇꯦꯡ ꯁꯣꯏꯗꯅ ꯄꯥꯡꯒꯅꯤꯌꯦ. ꯄꯨꯟꯁꯤꯁꯦ ꯃꯥꯒꯤꯗꯃꯛꯇ ꯀꯠꯊꯣꯛꯄꯗ ꯑꯩ ꯄꯥꯝꯃꯨꯕ ꯀꯔꯤꯁꯨ ꯂꯩꯇꯦ. ꯅꯪꯒꯤ ꯋꯥꯍꯩꯗꯨ ꯇꯥꯕꯗ ꯃꯌꯥꯝꯕ ꯇꯁꯦꯡꯅ ꯄꯦꯜꯂꯦ. ꯇꯥꯃꯣ, 이마기 토이바 ꯅꯪꯕꯨ ꯍꯟꯗꯛ ꯃꯔꯛ ꯌꯨꯝꯗꯒ ꯏꯟꯊꯤ ꯅꯨꯡꯉꯥꯏꯅ ꯑꯃꯠꯇ ꯂꯩꯇꯦ. ꯀꯗꯥꯏꯗ ꯆꯠꯂꯤꯅꯣꯁꯨ ꯈꯪꯗꯦ. 이마ꯗꯤ ꯂꯩꯐꯝ ꯆꯥꯐꯝꯒ ꯑꯃꯠꯇ ꯈꯪꯗ꯭ꯔꯦꯀꯣ. ꯅꯠꯇꯦ, ꯅꯪꯕꯨ ꯅꯁꯥ ꯅꯨꯡꯉꯥꯏꯇꯕ꯭ꯔꯥ ꯍꯥꯏꯕ? ꯏꯃꯥ, ꯑꯩ ꯀꯩꯁꯨ ꯇꯧꯗꯦꯗ. ꯀꯩꯁꯨ ꯇꯧꯗꯦꯗꯤ ꯍꯥꯏ, ꯑꯗꯨꯒ ꯅꯃꯥꯏ ꯅꯃꯤꯠꯀꯥꯗꯨꯗꯤ ꯏꯃꯛ ꯃꯛꯁꯜꯂꯤꯅꯦ ꯅꯪꯕꯣ. ꯅꯨꯡꯁꯥꯗ ꯆꯠꯄꯒꯤ ꯑꯣꯏꯔꯝꯒꯅꯤ ꯏꯃꯥ. ꯑꯗꯨ ꯐꯔꯦꯅꯦ. ꯑꯗꯣ ꯆꯟꯆꯟꯗꯣ ꯃꯥꯅ ꯍꯥꯟꯅ ꯂꯩꯔꯝꯕ ꯌꯨꯝꯗꯨꯗꯕꯨ ꯅꯨꯡꯉꯥꯏꯅ ꯂꯩꯔꯤ ꯍꯥꯏꯕ꯭ꯔꯕ? ꯅꯠꯇꯦ, ꯄꯥꯎꯒ ꯇꯥꯕ꯭ꯔꯥ ꯍꯥꯏꯕ ꯅꯪꯕꯣ? 이마, ꯆꯟꯆꯟꯗꯣ ꯃꯐꯝ ꯈꯪꯗꯅ ꯃꯥꯡꯈ꯭ꯔꯦ. ꯍꯥ? ꯀꯔꯤꯅꯣꯅꯦ ꯍꯥꯏꯔꯤꯁꯤꯕꯣ? ꯅꯠꯇꯦ, ꯀꯃꯥꯏꯅ ꯃꯥꯡꯈ꯭ꯔꯤꯅꯣ ꯍꯥꯏꯕ ꯃꯥꯕꯣ? ꯌꯨꯝꯗꯨꯗ ꯂꯩꯔꯤꯕ ꯃꯧꯗꯣ ꯌꯥꯝ ꯐꯠꯇꯕ ꯃꯥꯜꯂꯦ. ꯃꯥꯅ ꯁꯤꯜꯂꯒ ꯅꯨꯄꯥ ꯑꯃꯗ ꯊꯥꯖꯅꯕ ꯍꯣꯠꯅꯕꯗꯒꯤ ꯆꯟꯆꯟꯗꯣ ꯃꯥꯡꯈꯤꯕ ꯃꯥꯜꯂꯦ. ꯑꯁ, ꯑꯗꯨꯗꯤ ꯍꯧꯖꯤꯛꯀꯤ ꯃꯇꯝꯁꯤꯅꯒ ꯐꯠꯇꯕꯅꯦ. ꯀꯗꯥꯏꯗꯅꯣ ꯍꯥꯏꯕ ꯃꯥꯅ ꯂꯩꯔꯝꯗꯣꯏꯁꯤꯕꯣ? ꯅꯠꯇꯦ, ꯐꯠꯇ ꯅꯨꯡꯗ ꯊꯣꯛꯑꯗꯤ ꯀꯃꯥꯏꯅ ꯇꯧꯗꯣꯏꯅꯣ ꯍꯥꯏꯕ ꯑꯗꯨꯕꯣ? ꯏꯃꯥ, ꯃꯥꯒꯤ ꯃꯐꯝ ꯑꯃ ꯈꯪꯗ꯭ꯔꯤ ꯐꯥꯎꯕꯗꯤ ꯑꯩ ꯃꯥꯕꯨ ꯊꯤꯈꯤꯅꯤ. ꯅꯠꯇꯦ, ꯍꯧꯖꯤꯛꯄꯨ ꯀꯗꯥꯏꯗꯅꯣ ꯍꯥꯏꯕ ꯃꯥꯕꯨ ꯊꯤꯔꯨꯗꯣꯏꯁꯤꯕꯨ ꯅꯪꯕꯣ? ꯈꯪꯗꯦ. ꯑꯩ ꯃꯥꯕꯨ ꯐꯪꯗ꯭ꯔꯤꯐꯥꯎ ꯊꯤꯈꯤꯅꯤ. ꯍꯩꯃꯥ, ꯏꯃꯥꯒꯤ 이붕어, ꯊꯣꯏꯕ. ꯅꯠꯇꯦ, ꯀꯗꯥꯏꯗꯅꯣ ꯍꯥꯏꯕꯅꯦ ꯅꯪꯕꯣ? ꯑꯁ, ꯃꯥꯅ ꯅꯤꯡꯈ꯭ꯔꯒꯗꯤ ꯍꯟꯗꯕ ꯏꯆꯥꯅꯤꯅꯦ. ꯌꯥꯔꯔꯣꯏ. 뚜꾸, 홍어. ꯅꯪ ꯇꯨꯝꯃꯦ? ꯅꯪ ꯇꯝꯒꯤ ꯂꯩꯁꯥꯔꯥ? ꯁꯤꯗ ꯀꯔꯤ ꯇꯧꯕ ꯂꯥꯛꯄ꯭ꯔꯥ? ꯏꯇꯥ, ꯑꯩ ꯂꯝꯕꯤ ꯂꯝꯍꯥꯡꯅꯔꯦ. ꯑꯦ, ꯀꯗꯥꯏ ꯆꯠꯄ꯭ꯔꯥ ꯅꯪ? ꯃꯣꯔꯦꯗ ꯆꯠꯀꯦ ꯇꯧꯕꯅꯦ.
ꯃꯣꯔꯦꯗꯤ ꯀꯔꯤ ꯇꯧꯕ ꯆꯠꯄ꯭ꯔꯥ? ꯊꯕꯛ ꯁꯨꯕ ꯆꯠꯀꯦ ꯇꯧꯕꯅꯦ. ꯊꯕꯛ ꯁꯨꯕ ꯆꯠꯄ꯭ꯔꯥ? ꯏꯁ, ꯀꯔꯤꯅꯣꯅꯦ? ꯑꯉꯥꯎꯕꯤꯔꯅꯦ ꯁꯤꯕꯨ. ꯑꯁ, ꯑꯗꯨꯁꯨ ꯃꯥꯟꯗꯦꯅꯦ. ꯏꯇꯥ, ꯅꯪ ꯌꯥꯝ ꯋꯥꯅ ꯎꯔꯦ. ꯃꯣꯔꯦꯗꯤ ꯌꯥꯝ ꯊꯥꯞꯄꯦ, ꯂꯝꯕꯤꯁꯨ ꯐꯠꯇꯦ. ꯑꯗꯣ ꯍꯌꯦꯡ ꯅꯣꯡꯉꯥꯜꯂ ꯆꯠꯄꯤꯔꯣ. ꯉꯁꯤꯗꯤ ꯑꯩꯈꯣꯏꯗ ꯂꯦꯛꯑꯁꯦ. ꯆꯪꯉꯁꯦ ꯏꯇꯥ. ꯀꯔꯤꯅꯣꯅꯦ? ꯀꯗꯥꯏꯗ ꯆꯠꯄ꯭ꯔꯥ? ꯀꯔꯤꯅꯣ ꯃꯥꯒꯤ ꯃꯃꯤꯡꯗꯨꯕꯨ ꯆꯟꯆꯟ ꯍꯥꯏꯕ ꯅꯠꯇ꯭ꯔꯅꯦ? ꯆꯟꯆꯟ! ꯆꯟꯆꯟ! ꯑꯁ, ꯀꯔꯤꯅꯣꯅꯦ? ꯂꯥꯏ ꯑꯣꯏꯕ꯭ꯔꯅꯦ? ꯑꯁ, ꯃꯣꯏꯒꯤ ꯍꯦꯂꯣꯏꯗꯣ ꯑꯣꯏꯕ꯭ꯔꯅꯦ? ꯑꯁ, ꯑꯩ ꯀꯤꯕꯅ ꯂꯣꯏꯔꯦꯗ. ꯅꯥꯎꯁꯥ, ꯅꯣꯏꯅ ꯇꯧꯔꯤꯁꯤꯕꯨ ꯅꯌꯥꯝꯕꯕꯨ ꯅꯣꯏꯗ ꯀꯔꯤ ꯂꯥꯟꯈ꯭ꯔꯒꯦꯕ? ꯍꯣꯏ ꯇꯨꯃꯤꯟꯅ ꯅꯪ ꯉꯥꯏꯇ ꯉꯥꯏꯔꯦ ꯅꯪ ꯍꯨꯏ ꯍꯥꯠꯇꯧꯅ ꯍꯥꯠꯀꯗꯕ. ꯅꯥꯎꯁꯥ, ꯃꯔꯥꯜ ꯂꯩꯇꯕ ꯃꯤ ꯍꯥꯠꯄꯗꯤ ꯄꯥꯞꯄꯨꯏ ꯍꯥꯏꯕꯅꯤꯀꯣ. ꯅꯣꯏ ꯈꯤꯇꯪꯗꯤ ꯈꯟꯊꯧꯀꯣ. ꯇꯨꯃꯤꯟꯅ ꯂꯩꯌꯨꯗꯤ ꯇꯨꯃꯤꯟꯅ ꯂꯩꯌꯨꯗꯅ. ꯍꯩ! ꯃꯃꯤꯠ ꯄꯨꯂꯤꯗꯣ ꯂꯧꯊꯣꯛꯑꯣ. 이거 난 뭐이래? 나한테 거리 내려게봐. ꯑꯩꯒꯤ ꯁꯦꯜ ꯃꯐꯝ ꯀꯗꯥꯏꯗ ꯂꯩ? ꯑꯗꯨꯗꯤ ꯅꯌꯥꯝꯕ ꯇꯁꯦꯡꯅ ꯈꯪꯗꯕꯅꯤꯀꯣ. ꯅꯪ ꯇꯁꯦꯡꯅ ꯈꯪꯗꯦ. ꯑꯩ ꯈꯪꯗꯕꯅꯦ. ꯅꯪ ꯇꯁꯦꯡꯅ ꯈꯪꯗꯦ. ꯈꯪꯗꯦ ꯃꯤꯅꯥꯎ. ꯅꯪ ꯇꯁꯦꯡꯅ ꯈꯪꯗꯦ. ꯉꯥꯏꯈꯣ. ꯈꯨꯠꯇꯣ ꯑꯃꯨꯛꯇ ꯂꯦꯞꯈꯣ. ꯑꯩꯅ ꯈꯪꯕꯁꯤꯡꯗꯣ ꯑꯃꯠꯇ ꯁꯤꯊꯗꯅ ꯑꯩ ꯍꯥꯏꯖꯔꯒꯦ. ꯑꯩꯒꯤ ꯅꯨꯄꯤꯅ ꯆꯟꯆꯟꯕꯨ ꯃꯥꯒꯤ ꯈꯨꯗꯣꯡꯆꯥꯕ ꯈꯔ ꯂꯧꯅꯕꯒꯤꯗꯃꯛ ꯅꯨꯄꯥ ꯑꯃꯗ ꯂꯨꯍꯣꯡꯅꯕ ꯁꯤꯟꯈꯤ. ꯑꯗꯨꯕꯨ ꯆꯟꯆꯟꯅꯗꯤ ꯂꯨꯍꯣꯡꯕꯗꯨ ꯌꯥꯈꯤꯗꯦ. ꯃꯗꯨ ꯌꯥꯗꯦ ꯍꯥꯏꯕꯒꯤꯗꯃꯛ ꯆꯟꯆꯟꯗꯣ ꯑꯩꯒꯤ ꯅꯨꯄꯤꯅ ꯀꯌꯥꯔꯛ ꯐꯨꯕꯤꯈꯤ. ꯅꯨꯃꯤꯠ ꯀꯌꯥ ꯑꯃꯁꯨ ꯃꯌꯥꯗ ꯆꯥꯛ ꯃꯔꯨ ꯑꯃ ꯄꯤꯖꯗꯅ ꯊꯝꯈꯤ. ꯃꯗꯨꯗꯒꯤ ꯏꯆꯜꯗꯣ ꯑꯩꯈꯣꯏ ꯀꯅꯥ ꯑꯃ ꯂꯩꯇꯕ ꯇꯥꯟꯖꯥꯗ ꯊꯣꯛꯈꯤꯕꯗꯒꯤ ꯉꯁꯤꯐꯥꯎꯕ ꯍꯟꯖꯤꯜꯂꯛꯈꯤꯗ꯭ꯔꯦ. ꯏꯇꯥꯎ, ꯑꯁꯨꯛ ꯌꯥꯝꯅ ꯃꯤꯅꯨꯡꯁꯤ ꯂꯩꯇꯕ ꯃꯤꯁꯦ ꯃꯤ ꯃꯔꯛꯇ ꯍꯤꯡꯍꯟꯒꯗꯕ ꯅꯠꯇꯦ, ꯍꯥꯠꯇꯣꯛꯀꯗꯕꯅꯤ. ꯉꯥꯏꯈꯣ. ꯍꯣꯏ, ꯅꯪꯒꯤ ꯅꯨꯄꯤꯗꯣ ꯍꯧꯖꯤꯛꯃꯛ ꯃꯐꯝꯁꯤꯗ ꯂꯥꯛꯑꯣꯅ ꯐꯣꯟ ꯇꯧꯀꯣ. ꯍꯧꯖꯤꯛꯃꯛ ꯐꯣꯟ ꯇꯧ. ꯅꯣ, ꯑꯩ ꯇꯧꯖꯒꯦ. Tamo! Tamo! Nang tay si kayo ba? Ha? Nang tay daw ragi ba? Ibu nga, nayam na ako na kailan ka. Ako na rin na kailan ragi ba ne? 이때마, 아이기 샌도 이때미의 쿠트시는 젊은에. ngashidi
ꯃꯕꯨꯡ ꯑꯩꯒꯤ ꯈꯨꯠꯇ ꯑꯃꯨꯛ ꯁꯤꯟꯅꯕꯤꯔꯣ. 이붕어. 말이네. ꯑꯩꯒꯤ ꯋꯥꯍꯪꯁꯤꯒꯤ ꯄꯥꯎꯈꯨꯝ ꯅꯈꯣꯏꯅ ꯄꯤꯕ ꯉꯝꯂꯣꯏ ꯍꯥꯏꯕ ꯑꯩ ꯈꯪꯉꯦ. ꯃꯤ ꯑꯣꯏꯅ ꯄꯣꯛꯂꯒ ꯃꯤꯅꯨꯡꯁꯤ ꯃꯆꯦꯠ ꯑꯃꯠꯇ ꯌꯥꯎꯗꯕ ꯅꯈꯣꯏꯗꯤ ꯁꯥꯅꯦ. ꯁꯥꯗꯤ ꯃꯤꯔꯛꯇ ꯂꯩꯒꯗꯕ ꯅꯠꯇꯦ. ꯅꯥꯔꯛ ꯃꯣꯡꯁꯣꯡ ꯎꯃꯪꯁꯤꯗ ꯂꯩꯒꯗꯕꯅꯦ. ꯏꯇꯥꯎ, 이때마, 따모, 사기 와칸 칼마나 코이디, 우망시다, 사기 닝타오 오이나, 누마이나 빠라오르까. 와, 이붕어. 사가이나 아코이부 싸그라니에. 아코이부는 다 높이라모. 떠오르노. 아이고에다 떠오르보기 마이나. 아이고에다 성접하네. 샤그이나 마쨘 쳇뜨는 짜르바수. 아이고이기 랄데 꼬뽕아무나 떠오르노. 보라라 사르시 거의 아도이디 구비라더미 어두부 누파시 북시엔 냠나 싸위 멍어다기 보라라가 싸바기 시엔가 삐리네 마시 누파시 북시엘 싸워 말레 아잉비시 멍어다 시너라마게 헤이 아잉비 잔잔 레오로보 하 라 좀 쳤어 잔잔 깔리 호게바 바보, 짠짠 하시고. 난 잔잔 캉브라 bunga masi mimana drabini magi masanupi santan kawi malay bazani masa igi thabak subamda thabak subi yawbani ada aidi tripura da gini mori oina thabak mafamda yawba masu thabak suba laksabani nungtigi adubu mana hankibada masi wakal mangaga ta leirena ingonda pau pirakpadigi chatluba matamda magi mari mata imunu amata khangdabadagi aidi handa yadadra त्रिपुरा हल्ले माँ मथन तो मनुवाई तबदगी अने मासे पूरा गदम चपनी अदो अने मासे स्वाइद मागी खंगना सानबा मरी मता थीरुगे लापनी इबुंगदी स्वाइगी सिचुएशन खंगनी स्वाइद मिमानद्रबा ऑपरेशन लेबम खंगदी इबुंगो नाना माबु खरा सिनबियु बइबुंगो हौजिकपु कायदे लेबिरिगे कुया तोंगा इभरादा लेबनी अदुदि आइना कई हारगा थीबा फंगने ए इबुंगो मोरी मुनाना थीरो अदम खंगनी ꯑꯩ ꯄꯥꯕꯨꯡ ꯃꯅꯥꯛꯇ ꯅꯣꯡꯃꯁꯨ ꯂꯥꯛꯆꯒꯦ ꯐꯔꯦ ꯐꯔꯦ ꯏꯕꯨꯡꯉꯣ ꯁꯣꯏꯗꯅ ꯂꯥꯛꯄꯤꯌꯨꯀꯣ ꯏꯕꯨꯡꯉꯣ ꯌꯦꯡꯕꯤ ꯂꯥꯛꯑꯣ ꯂꯥꯛꯑꯣ ꯆꯠꯁꯤ ꯂꯥꯛꯑꯣ ꯂꯥꯛꯑꯣ ꯑꯩꯈꯣꯏ ꯄꯥꯕꯨꯡ ꯑꯉꯥꯡꯗꯨꯕꯨ ꯊꯦꯡꯅꯕꯤꯔꯕ꯭ꯔꯥ ꯍꯥꯏꯕ ꯍꯦ ꯀꯗꯥꯏꯗꯒꯤ ꯊꯦꯡꯅꯗꯣꯏꯅꯣ ꯅꯠꯇꯦ ꯃꯥꯅ ꯇꯧꯔꯤꯁꯤꯕꯨ ꯀꯔꯤꯅꯣꯕ ꯌꯨꯝꯗ ꯍꯟꯖꯤꯟꯒꯅꯤ ꯀꯥꯎꯕ ꯃꯈꯩ ꯅꯨꯃꯤꯠ 4-5ꯅꯤꯕꯨ ꯀꯗꯥꯏꯗ ꯂꯩꯔꯝꯒꯗꯧꯔꯤꯅꯣꯕ ꯈꯪꯗ꯭ꯔꯦꯗ ꯃꯈꯣꯏ ꯄꯥꯕꯨꯡ ꯑꯩꯁꯨ ꯍꯥꯏꯐꯝ ꯑꯃꯠꯇ ꯈꯪꯗ꯭ꯔꯦꯕ ꯈꯪꯉꯣꯏꯌꯦ ꯅꯪꯗꯤ ꯀꯔꯤꯝꯇ ꯈꯪꯉꯣꯏꯌꯦ ꯅꯆꯥꯒ ꯅꯪꯅ ꯂꯣꯏꯅꯕꯗꯤ ꯅꯪꯅ ꯀꯩꯗꯧꯕꯩ ꯈꯪꯉꯣꯏꯗꯣꯏꯅꯣ ꯃꯈꯣꯏ ꯄꯥꯕꯨꯡ ꯋꯥꯈꯜꯁꯦ ꯀꯩꯅꯣꯝꯃ ꯇꯧꯔꯦ ꯍꯥꯏꯕ ꯆꯟꯆꯟꯗꯨꯅ ꯃꯐꯝ ꯃꯔꯥꯡ ꯈꯪꯗꯅ ꯃꯥꯡꯈꯤꯕꯗꯨꯗ ꯀꯣꯏꯊꯤ ꯊꯤꯕ ꯆꯠꯈ꯭ꯔꯕ꯭ꯔꯥ ꯍꯥꯏꯕ ꯃꯥꯕꯣ ꯇꯣ ꯑꯗꯨꯅ ꯍꯥꯟꯅ ꯍꯥꯏꯕ ꯌꯥꯗ꯭ꯔꯣ ꯅꯪꯉꯣꯟꯗꯗꯤ NGOꯒꯤ ꯊꯕꯛ ꯈꯔ ꯆꯦꯜꯂꯤ ꯅꯨꯃꯤꯠ ꯈꯔꯅꯤ ꯍꯜꯂꯣꯏ ꯍꯥꯏꯕꯗꯥꯏꯅꯦ ꯍꯣ ꯑꯗꯨꯕꯨꯗꯤ ꯍꯥꯏꯔꯝꯕ ꯑꯗꯨꯗ ꯐꯣꯟꯗꯤ ꯁꯨꯡꯄꯥꯏ ꯄꯥꯏꯔꯛꯇꯕꯗꯨꯗ ꯃꯋꯣꯟ ꯈꯜꯂꯛꯏꯅꯤꯅꯦ ꯍꯧꯖꯤꯛꯇ ꯃꯋꯣꯟ ꯈꯜꯂꯛꯏꯃꯤꯅꯦ ꯀꯥꯟꯅꯔꯣꯏꯗꯕꯗ ꯃꯈꯣꯏ ꯄꯥꯕꯨꯡ ꯄꯨꯂꯤꯁꯇ ꯄꯥꯎ ꯑꯃ ꯄꯤꯍꯧꯕꯅ ꯆꯨꯝꯒꯗ꯭ꯔꯥ ꯍꯥꯏꯕ ꯅꯪꯕꯣ ꯑꯩ ꯀꯔꯤꯝ ꯈꯪꯗꯦꯀꯣ ꯅꯪꯅ ꯐꯅ ꯁꯤꯜꯂꯤ ꯅꯠꯇ꯭ꯔꯣ ꯍꯧꯖꯤꯛꯁꯨꯅꯦ
ꯅꯪꯅ ꯐꯅꯕ ꯑꯗꯨꯝ ꯁꯤꯜꯂꯨ ꯑꯁ ꯀꯔꯤ ꯅꯨꯄꯥꯅꯣ ꯈꯪꯗꯦ ꯍꯥꯏꯕꯅꯤ ꯋꯥ ꯑꯃꯠꯇ ꯃꯦꯟꯃꯥꯟ ꯇꯥꯅ ꯁꯥꯟꯅꯕ ꯌꯥꯗꯦ ꯏꯆꯥ ꯅꯨꯄꯥ ꯀꯧꯕꯅꯤꯅ ꯃꯥꯅ ꯋꯥꯖꯕꯗꯨꯁꯨ ꯑꯩꯗꯤ ꯌꯦꯡꯕ ꯉꯝꯗꯦꯗꯣ ꯁꯤ ꯊꯣꯛꯇꯅꯕ ꯅꯍꯥꯟꯅ ꯏꯃꯥ ꯑꯣꯏꯁꯜꯂꯁꯦꯁꯨ ꯅꯪꯅ ꯍꯦꯛ ꯇꯥꯕꯤꯗꯦꯗꯣ ꯍꯩ ꯅꯨꯄꯤ ꯅꯪ ꯇꯨꯃꯤ ꯂꯩꯌꯨꯀꯣ ꯉꯁꯤ ꯅꯪ ꯆꯩ ꯆꯥꯅꯤꯀꯣ ꯅꯪ ꯑꯁ ꯀꯝꯗꯧꯅꯤ ꯁꯤꯗꯤ Sen Bakit kanu Sen Sen Ay ni pa kanu Ay waman kidana Sitang hak potaran mane Nang sound ko Sen Ay kimingti isan kaude Lily kawe. Sorry Sen Lily Nang sound ko Nang bo ay ibong la. Sen ngam na kanmagi sum ko bane Nang sound ko Yare chatpiro. Ado Sen Sorry Lily Noi sakali horibo Aise sak lamna sidore Yarati Kita pijabiwa Aise pamda ipa gisak thimba chapane. Ado madi ngasai char chapani na kisi sirida. Nangdi sigadaba male. Ado se jakse nangone sabio. As Laiji lady lejani ko He tai mapu thakachare As kona thagalone. Jakse hana charo. Amok sidone tok tare. Se taksalo. Among man kitana ba. Laira khangdeda. Kaidore adum yengide Nakse blackmail la. Laira khangdabagi yengpa. Line te aise mi ne Ai selama ka mangiba ma thiripane Somda sakkiba ubra Ha, ichanupi haiba. Adudi aini hamna kiba nupi ne. Madine hui ki saksu hekta saba aduga hekta sumang kiba. Ha Kariba Madi kadam chalamane Adudi khangdeda. Lapna di salang kira. Nang di kamay khangino Madi moreda tabak suba zakane haibane. Ado moredi yam lapa. Chatpa wagani. Ahing amasu magay ka tuminabane. Aduga nungamadadi madi tom lemdaba. Aina adum tiba adum phangde. Aidi ko nogi hello haba laido adu oiba pakhatbane. Ai Mabu pangnaba thidi adabane Pare Sen haibu aram khawangba kohon bi bigidama Sen thagasire Ai sen do amuda thirugi Ngaikho nangsu lambi lamangna kani. Aisu tibe yawbege. Sida gidi khunsu amta tadrabane. Yarinde Lily nang wana bane Thiba phangrade ai mo halaki Ai chaluki Ado dada
ꯆꯥꯛꯇꯣ ꯍꯣꯔꯦꯟ ꯑꯩꯈꯣꯏꯗꯁꯨ ꯑꯃꯨꯛ ꯆꯥꯈꯤꯁꯤꯀꯣ ꯍꯣꯏ ꯂꯤꯂꯤ ꯀꯩꯅꯣꯕ ꯅꯪ ꯉꯥꯎꯔꯕ ꯉꯥꯎꯔꯦ ꯑꯩ ꯉꯥꯎꯔꯦ ꯑꯩ ꯍꯤꯡꯅꯤꯡꯗ꯭ꯔꯦ ꯑꯩꯕꯨ ꯈꯥꯝꯃꯅꯣ ꯁꯤ ꯊꯥꯗꯣꯛꯑꯣ ꯑꯩꯕꯨ ꯊꯥꯗꯣꯛꯑꯣ ꯁꯟꯁꯥꯟ ꯄꯣꯛꯑꯝꯅ ꯄꯣꯛꯄ ꯃꯤ ꯑꯃ ꯄꯣꯛꯄꯨ ꯀꯔꯤꯒꯤ ꯑꯗꯨꯝ ꯃꯃꯜ ꯂꯩꯇ꯭ꯔꯦ ꯈꯜꯂꯤꯅꯣ ꯑꯩꯒꯤ ꯄꯨꯟꯁꯤꯗꯤ ꯃꯃꯜ ꯂꯩꯇ꯭ꯔꯕ ꯄꯨꯟꯁꯤꯅꯤ ꯀꯔꯤꯒꯤꯅꯣ ꯑꯩꯕꯨ ꯑꯁꯨꯛ ꯇꯝꯊꯤꯕ ꯃꯄꯣꯛꯇ ꯄꯣꯛꯍꯜꯂꯝꯃꯤꯁꯤꯕꯣ ꯑꯩꯗꯤ ꯁꯤꯈꯤꯕꯅ ꯍꯦꯟꯅ ꯐꯔꯕ ꯃꯤꯁꯛꯅꯤ ꯁꯤ ꯊꯥꯗꯣꯛꯑꯣ ꯑꯩꯅ ꯍꯥꯏꯔꯤꯁꯦ ꯅꯪꯗꯣ ꯇꯥꯈꯣ ꯅꯪꯅ ꯃꯇꯝ ꯀꯌꯥꯒꯤ ꯃꯃꯥꯡꯗꯒꯤ ꯍꯪꯗꯨꯅ ꯂꯥꯛꯈꯤꯕ ꯅꯪꯒꯤ ꯏꯃꯥ ꯍꯤꯡꯂꯤꯕ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯁꯤꯈ꯭ꯔꯕ ꯍꯥꯏꯕꯗꯣ ꯑꯩꯁꯨ ꯊꯤꯗꯨꯅ ꯂꯥꯛꯄꯅꯦ ꯑꯗꯨꯕꯨ ꯂꯥꯏꯕꯛ ꯐꯕꯗꯒꯤ ꯅꯪꯒꯤ 이마도 ꯃꯐꯝ ꯑꯃꯗ ꯂꯩꯍꯧꯔꯦ ꯑꯁꯦꯡꯕꯔꯣ ꯗꯥꯗꯥ ꯁꯦꯡꯉꯦ ꯑꯩꯒꯤ 이마ꯕꯨ ꯇꯁꯦꯡꯅ ꯍꯤꯡꯂꯤꯕ꯭ꯔꯣ ꯍꯤꯡꯂꯤ ꯅꯪꯒꯤ 이마 ꯍꯤꯡꯂꯤ ꯋꯥꯔꯤ ꯄꯨꯝꯅꯃꯛ ꯑꯩꯅ ꯕꯣꯛꯇꯤ ꯍꯪꯍꯧꯕꯅꯦ ꯂꯥꯛꯑꯣ 이마ꯒꯤ ꯃꯅꯥꯛꯇ ꯆꯠꯁꯤꯜꯂꯛꯑꯣꯉꯥꯛꯇꯪ ꯂꯩꯔꯝꯃꯨꯀꯣ ꯂꯤꯂꯤ ꯉꯁꯤꯗꯤ ꯑꯩꯒꯤ ꯏꯆꯟ ꯊꯦꯡꯅꯔꯦ ꯅꯪꯒꯤ ꯇꯧꯕꯤꯃꯜ ꯄꯨꯟꯁꯤꯒꯤ ꯀꯥꯎꯔꯣꯏ ꯑꯩ ꯅꯣꯡꯃ ꯁꯣꯏꯗꯅ ꯂꯥꯛꯀꯅꯤ ꯆꯠꯂꯨꯒꯦꯀꯣ ꯆꯟꯆꯟ ꯃꯥꯡꯗ ꯎꯔꯤꯕ ꯑꯉꯥꯎꯕꯤꯁꯦ ꯅꯪꯒꯤ 이마 ꯃꯥꯟꯕ꯭ꯔꯥ ꯃꯥꯅꯦ 이마 asuk kuiba matamse nasabu thadokduna kadaida chaluge 이마 kumo ꯅꯪ ꯀꯅꯥꯅꯣ ꯑꯩ ꯆꯟꯆꯟꯅꯤ 이마 ꯑꯩ ꯅꯪꯒꯤ ꯅꯆꯥ ꯆꯟꯆꯟꯅꯤ 이마 ꯅꯪ ꯑꯩꯕꯨ ꯈꯪꯗ꯭ꯔꯕꯣ ꯆꯟꯆꯟ ꯃꯥꯅꯦ 이마 ꯅꯪ ꯑꯩꯕꯨ ꯊꯥꯗꯣꯛꯗꯨꯅ ꯆꯠꯈꯤꯅꯨꯀꯣ ꯏꯕꯨꯡꯉꯣ 이마 ꯅꯪ ꯉꯥꯡꯉꯩꯁꯤ ꯀꯗꯥꯏ ꯑꯩꯈꯣꯏ ꯆꯠꯂꯨꯒꯦ ꯑꯅꯤꯁꯤ ꯃꯃꯥ ꯃꯆꯥꯅꯦ ꯁꯤ ꯆꯨꯝꯗꯤ ꯆꯨꯝꯃꯦꯀꯣ ꯆꯨꯝꯕ ꯃꯥꯜꯂꯦ ꯄꯥꯎ ꯑꯣ ꯅꯨꯡꯉꯥꯏꯔꯦ ꯏꯕꯨꯡꯉꯣ ꯑꯗꯨꯗꯤ ꯉꯁꯤꯗꯒꯤꯅꯦ ꯑꯩ ꯌꯨꯝ ꯄꯥꯟꯅꯕ ꯄ꯭ꯂꯥꯟ ꯇꯧꯔꯒꯦ